이 하이바 미테이 메기 이능예 아세 마얌 하우지 콩미나시 ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯅ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯝꯕꯤꯕ ꯉꯝꯕ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕ ꯂꯨꯞꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯅꯩꯅꯖꯒꯗꯕ ꯑꯁꯤꯗꯤ ꯃꯄꯨꯡ ꯃꯌꯦꯛ ꯏ ꯕꯣꯏꯜ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯏꯅꯨꯡꯌꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯅꯩꯅꯖꯔꯛꯂꯒꯦ ꯑꯍꯥꯟꯕꯗ ꯆꯠꯊꯖꯔꯛꯂꯤꯕ C459 ꯍꯥꯏꯗꯤ ꯆꯥꯝꯃꯔꯤꯒ ꯌꯥꯡꯈꯩꯃꯥꯄꯟ ꯁꯨꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ 460 ꯁꯨꯕꯅꯤ ꯏ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ ꯃꯁꯤ ꯏꯅꯨꯡ ꯌꯦꯛꯅꯤ ꯕꯣꯍꯦꯜꯅꯤ ꯑꯅ 이지 ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ 아이가 마늘에 콘톡티 이 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯟꯊꯣꯛꯀꯅꯤ ꯑꯗ ꯃꯁꯤꯗ 이 하이독보다 khanauggi mawong ana 이 하이독보다 khanauggi mawong asi karam tawbage haibado mathang hajarake ahanbada khowni larynx vibrate aba ada ani subada khonjel thoi voice produce adanadi 이 하이리ba inungye ase mapung mai ki inungye si haidokku matamda mase khowni kani amasung khonjel thokani adu targadi karam hakchanggi saruksing ado madu manung chali habi matangda amu mathang amu nejarake 16.2 da 이 하이독팜 hakchanggi kayaching 이 하이독ku matamda hakchang kayaching ase kari changi haibagi matangda hajarake ahanbada laimang front of tongue ani subida ngomang alveola si changani adunadi masida 이 하이바 이누예 시 하이독ku matamda masida changi hakchanggi kayaching ase laigi mamang thangba sarukshima changani aduga ngaugi mamang thangba saruk asima changagani adudi hauji mathang ayekpalai sida mathang hajarake ahan magisida khawni I amsung khojel thoi haibsida matau karam dawna khawni amsung khojel thoi habi matang sida ay mathang hajarake ayekpa lai asida hakchanggi vocal cord na chingba singasi yauriba singasi mathang hajarake ahan mada khawni khojel thoi haibsi khaw sida lere khonawgi saruksini ana wind from lungs sagi thorpa nungsi asina vocal cord sida mathang tholak le hariga sida epiglottis nungsi thongaje sida thola matung sida mase khona sida khawni haibsi karino da nungsi si thola matung sida vocal cord sida ni matung sida hakchangi tongan basaru khonau singasu ni haibni hana hajakre khawni pu itargadi khonjel je haibsi hana hajakre adi masangda 이 하이독팜 hakchang kaya chingaye ahamada laimang hai sigi saruksin han mamangdasu haijagre sigina khanaugi sarukni ado sigi makhasina laigi sarukni mathangsina ngaugi sarukni sina laimang habsi kari number 13 subsi laimangni sina 14 mayaini 15 jina maning thangba sarukni anisida laimang harji kaino sina number 13 suba sini mathangda amu ngongmang harji alveolia haji karamuna haimatamda mathaktangba sarukse sigi saruksi ngawni ngawgi mamang thangba sarukse alveolia harjini aduna 이 하이바 이능예가시 하이독부 마tamda 짱이버세 라이망 암수 ngawmangni laigi mamang thangba saruk amsu ngawgi mamang thangba saruni adudi hauji 이 하이바 이가시 하이독부 matamda laimang amsu ngawmang changi haibasima haijare adudi makha tarakpa amu nainajasi 16.2이 마탕다 16.3제 makhataba amuk nainajage sida moyang yingbiu number 16.3da 이 하이독보기 mawong adi 이 하이리바 이능예 ase masi 하이독부 matamda matau karam tawna 하이독가 되게 하이바동 tang 하이자게 ahanmada 이 하이독보다 짐발 고이데 짐발지 고이러로이 레이망나 왕나 탕갈리 아이고 레이톤나 ngawmangda 팅이 아자 타본미덕이 토럭바 눅싯나 야농다 아pan바 피드나 하이두이 아든 이 아무까 하나 하지라케 이 하이독보다 짐발 고이데 레이망나 왕나 탕갈리 레이톤 ngawmangda 팅이 아든 이 하이독부 마tamda 시자 하이저리바 레이망나 왕나 탕갈리 레이기 마망 탕바 서룩시나 왕나 탕갈거니 아두가 레이톤나 ngawmangde ting이 레이기 마통 탕바 서룩시나 ngaw기 마망 탕바 서룩다 팅거니 aduna yanungda apanba pidana thori habji kainoda thabon midagi thorpa nungsiche aduga thabon midagi thorpa nungsina yanungda apanba
ꯑꯃꯠꯇ ꯄꯤꯗꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯏ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯖꯤꯝꯕꯥꯁꯤꯃ ꯀꯣꯏꯔꯔꯣꯏ ꯑꯗꯨꯒ ꯂꯩꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯉꯧꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯗꯩꯗ ꯊꯦꯡꯉꯒꯅꯤ ꯋꯥꯡꯅ ꯊꯥꯡꯒꯠꯂꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯕꯣꯝꯕꯤꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯈꯅꯥꯎꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯗꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯏ ꯍꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯃꯄꯨꯡ ꯃꯌꯦꯛꯅ ꯍꯥꯏꯗꯣꯛꯄꯗ ꯂꯩꯇꯣꯟꯅ ꯉꯧꯃꯥꯡꯗ ꯃꯌꯥꯏꯗ ꯊꯦꯡꯏ ꯑꯗꯨꯒ ꯂꯩꯇꯣꯟꯅ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯃꯄꯨꯡ ꯃꯌꯦꯛꯅ ꯍꯥꯏꯗꯣꯛꯏ ꯑꯗꯨꯕꯨ ꯃꯄꯨꯡ ꯃꯌꯦꯛ ꯏꯅꯨꯡꯌꯦꯛ ꯏ ꯍꯥꯏꯗꯣꯛꯄꯗꯗꯤ ꯂꯩꯃꯥꯡꯒꯤ ꯃꯇꯥꯏ ꯑꯅꯤꯅ ꯉꯧꯃꯥꯡꯗ ꯃꯇꯥꯏ ꯑꯅꯤꯗ ꯌꯥꯔꯤꯗ ꯅꯛꯁꯤꯟꯅꯅ ꯂꯩꯕ ꯉꯧꯃꯥꯡꯗ ꯍꯦꯟꯅ ꯀꯟꯅ ꯊꯦꯡꯗꯨꯅ ꯊꯕꯣꯝꯕꯤꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯠ ꯆꯤꯝꯕꯥꯟꯗ ꯊꯥꯗꯣꯛꯂꯒ ꯏ ꯍꯥꯏꯗꯣꯛꯏ ꯍꯧꯖꯤꯛ ꯏ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯃꯨꯛ ꯅꯩꯅꯖꯒꯦ ꯁꯦ ꯅꯝꯕꯔ 16.3ꯒꯤ ꯃꯇꯨꯡꯗ ꯁꯦ ꯅꯝꯕꯔ 4ꯒꯤ ꯁꯔꯨꯛꯁꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨ ꯁꯤꯒꯤ ꯄꯤꯛꯆꯔ ꯑꯁꯤꯗ ꯁꯤꯒꯤ ꯆꯥꯔꯠꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯃꯊꯪ ꯃꯊꯪ ꯁꯦ ꯅꯝꯕꯔ 4ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯦ ꯅꯝꯕꯔ 5 ꯂꯥꯛꯀꯗꯕꯅꯤ ꯁꯦ ꯅꯝꯕर 16.4ꯗ 이기 와한톡 디피니션 하에 아저디 이기 와한톡 디피니션 아이덴티피케이션 어세 그럼나 하이도카드게 합동강 하이데르케 이기 와한톡 디피니션다 마예 아시 심발 코이다바 라이망나 왕나 탕갓바 ngomanggi al thabom bidagi thorpa nungsi apanba pidaba inungye kawi amukan hajage I harbe inungye asigi definition asi maye asi simbal koidaba laimangna wangna thangatpa ngomanggi thabom bidagi thorpa nungsi apanba pidaba inungye kawi amna hajareke I haiba me si hanumangda hajakyu me adu subsile haraga I harbe I asi simbal koidaba aduga laimangna ngomangda wangna thangatpa aduga ngomanggi oiba amadi thabomidagi thorpa nungsit ase apanba pidaba inungye kawi ana english hargana inungye ase boil hanasu khangai adi se number 4 je harwa matungda mathangi se number 5 sidaida adi masigi definition harwa matung sidaida I harba mai ase inungye si yawba khudam singadi kari kari no harwa matamda mai khudam singidi word pronunciation meaning haiba sida ima murder kiba fear lie god hai haiba sing ase I yawba inung yesi yawba khudam singni makha tawu hajage nota ima da e ani habiba sina awang baton rising tone ni sida ima haiba matamda e ni yawriba se masi rising tone ni amasina murder hajini man meaning ni masangda se number 2 amasung 3 is the asterisk 1 asterisk 2 haije a barda aphaiba lai asina b ase lonsun nate khangali ana b da atapta bisida haisi kaino habda a da bar yauri basi kaino mitei mete ithokuma tamda b ase lonsun nate khangali habni ana sina fear haba meaningna aduna mitei mete irakuma tamda b बाज दे आतप तकनी मसिना लोनसुम नते हाइब खंगली अदु इंग्लिश ता इबददी मसिदा ए फैना बारम सिंगिबसे मितै मेतै थोक मतमदा सिदा आतप तकदमनी हाइबसिमा आइखना निसिं जगनी अदे मसंगा अरोइबदा लाइबु लाई हाइ लई हाइदे लई हाइबति एल ई आई ओइगनी अदे मसिना ताइबसि मसिना खंगलीबसि करिनो हाइब मतमदा अखोइना लाई हारिबा वाइ सादो मतमदे अखोइना लाई हाइ हाइसिना लाई ना एल ए आई अखोइना मितै लोना पा मतमदा लाई हाइ अंद लई हाइदे लई हाइबदी लाई द सैनकनी सिगी एल ए आई हाइबसे लई हाइदे लई हैना पारोय हाइबा कई हैना पागनी अदुदी लई हाइ तारगदी L E I ने लाकने बा इंग्लिश की स्पेलिंग दा अदुना L A I जे अखोना करी हाई लाई हाइना पागनी ngasi nenaja riba asina I haiba inung ye asigi
wahanthok konthok identification karamna pagadage haibasing to mathang mathang ninajabani matang aside lojare channel asigi mamingna Manipur language feature aduga aigi mingna ngangkham premesor awada pa yaubatarga su namnamasike akhang ai Manipur rigi mapanda laikraba lol me punungsi jaba alaman mapang khudimangna haibirau ai harauna yajagani lol me asigi tambiba matamda ekhoi masen mateng paminasi ngasigidi lotion matam yorokle mathangi upload tawu matamda ekhoi mayam amu unabinasi aduga awana pa hairuku matamda ayangna harau harona loksin jagani haina mukana hajari channel asigi mamingna Manipur language feature ayaki mingna ngangkham premeso punamapu ikai khumna jari amri mathangi upload tawuda amu hana mayam unaminasi